Kaching Campaign for Good Governance, a joint initiative of Kaching Foundation and Image TV towards a free and fair election and good governance. Know your candidates. Say no to favoritism. Don't accept bribes. Think before you vote. Exercise your democratic rights with a sense of duty. Elect a good leader for a good governance. Kaching Campaign for Good Governance. English and Nitararuki, January Taramatri, the Pantok Chagadoriba, Manga Suba Kaching Municipal Council election, Asigamari Lena. Kaching Foundation Masum Image TV and Kusam the Pantok Chariba, know your candidate high program Sida, being Tavi Pomamapo, Kurum Zabolo and Taram Chari. Quick studio and selection BDB, independent one number 3 independent immediate point BDB, Sirimati Y Menton de Bipsu, Koi studio Sida Taram Chari. Quick candidate na, Madam na, Miam da Sabong Tang Satapi. I have one number 3 independent immediate Mamoina, Sonto Jari, Yambem Ombi Menton Devi, I didn't Nupana, I did Loinovana, why was so Singako. Sagi class na, the compass. And Madam the Queen and the Quick, Madam and the board the pig and a board the pig and a topi liberty, Canal Mamgit, Hovenchil and Natjana. Can you make our credit on the Wakalona Molina and Topi of Ramadi Madana Happy? Kana Matagi Toins in the city. I could take a pamba, I know when you get some social worker over Panther of Pamayang, Shavata, over Panther, a Siga Marilyn and after the Pita, Posida in a left of a yard, the guys long tongue, I did not make all the money and Kandanai, so to say about it. When you Pita Biram Dragati come out of the Pita Biram Dragati no Pamatic Savale, Dragati, I talked again, a Kalia, the Bono Pamatic Savale, Dragati no Paga, so in Manganzaro, Kalakan, I talked again to the Kandure. Madam, Technical elections to Technical Madam Gay parties carry party no. I give party, I have a delay, like independent, I give party, I will independent learning rules. Independent learning was some Kanda, I give was the independent, I give Bole Patara, the card of Yati, I may have about the Yati, I was in a Kanda. I independent in a left and a garden, I Kanda, I left Germany, I give was the mixed in Toba. CPI, the BJP, low in the Congress, low Yanton, I was saying some Kandarakana, and when the support over the Brazilian Yanton, to the guide that he told it on, I when I was independent, and left her again. Madonna, what Gavira, but the Quiggy was played about Quiggy illegal encroachers, Mam Lake, Newman, Longcopshinba, I in Gayaway, Longcopshinba, see a quick topic problems, a total problem, the problem, Majan in the Jay, not the Jeriva, see Mataki, the other Carmine, and say, give me to Soundana. I think Miami kind of Loraga, Karama Mong, the Maquigan, so Toby and the Canadian topic. Yeah, in ADC, I give a calon that the young to Inazo Kaihani Tawanzanite, see Yam Moda Yam Nomazita Bamoino Tina Zeva, Hong Kong in Tawazi, young advantage when a Moda Kangan, he told the Navahana advantage when a high Java Hitariko. Dr. Basuya, the Port Amani and a Kale, Razami and Kalakanda. My mamma be the Lamkan Sin, but I gave him my auntie, not the Yamasan of my Amueva, Jam Wava, Mamma, Tarzimana. I say, I sign again, Tana, that he was later. And I sign again, Tana, never the Gimasi, and 80,000 a day. I had my Consa, Savazalada. Then I can't never I don't say you from one stage that I won't be later, man, the Makway Jayma, the Hona, level bottom and Jay. She did that when a commander Marvis Hondana, Mark Mana Copsilibum to shop in Lahoudin, Diamond Mountain, chocolate time says that Lamiton get the Gatare, Lamiton chocolate Bahasi, chocolate pussy, the overall chocolate pussy. Some company I deliver. See Matanga, over the Tamina. I do not come by my modus operandi. Come in to Mabu, come in the timber, come in to the idea later. I talk to Australia, come in to give it. Touching the Lambida and Gamelli and cross over the election.
ꯑꯗꯨꯅ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯗꯩꯁꯤꯗ ꯅꯣꯡꯃ ꯁꯣꯏꯗꯅ ꯊꯦꯡꯅꯒꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯍꯥꯏꯖꯔꯤꯕ ꯏꯁꯥꯒꯤ ꯋꯥꯔꯗꯁꯨ ꯁꯣꯏꯗꯅ ꯊꯦꯡꯅꯗꯣꯏ ꯅꯣꯡꯃ ꯚꯣꯠ ꯀꯥꯔꯒꯗꯤ ꯃꯗꯩ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯃꯇꯥꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯂꯥ ꯇꯧꯕꯒꯤ ꯗ꯭ꯔꯦꯅꯦꯖ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯑꯃ ꯆꯌꯦꯠꯅꯕ ꯃꯌꯥꯝ ꯂꯩꯀꯣ ꯁꯤ ꯀꯃꯥꯏꯅ ꯑꯗꯨꯒꯤ ꯄꯣꯠꯁꯤ ꯀꯃꯥꯏꯅ ꯁꯣꯜꯕ ꯇꯧꯕꯤꯒꯗꯒꯦꯕ ꯍꯥꯏꯗꯤ ꯃꯗꯨ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯃꯗꯨꯒꯤ ꯌꯥꯅꯕ ꯑꯃ ꯀꯃꯥꯏꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯚꯤꯖꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯚꯤꯖꯟ ꯑꯃꯈꯛ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟꯒꯨꯝꯕꯁꯦ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯒꯣꯔꯃꯦꯟꯒ ꯇꯥꯟꯅꯔꯒ ꯃꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄꯁꯤ ꯄꯤꯊꯣꯛꯄꯤꯕ ꯑꯗꯨꯒ ꯃꯣꯏꯁꯤ ꯀꯩ ꯇꯧꯔꯒ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯈꯟꯅꯔꯀꯥꯟꯗ ꯌꯥꯔꯤꯈꯩ ꯈꯟꯅꯔꯀꯥꯟꯗ ꯍꯣꯡꯗꯣꯛꯍꯟꯕꯁꯤ ꯄꯥꯝꯃꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯍꯟꯗꯛꯇ ꯌꯥꯝ ꯏꯅꯧ ꯅꯧꯅ ꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯅꯁꯨ ꯍꯥꯏꯅꯕ ꯆꯍꯤ ꯄꯨꯟꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯑꯍꯜ ꯑꯣꯏꯅ ꯍꯤꯡꯉꯛꯑꯕ ꯀꯥꯡꯕꯨꯅꯁꯨ ꯍꯥꯏꯅꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯁꯤꯒꯨꯝꯕ ꯏꯆꯥꯎꯁꯤ ꯊꯣꯛꯈꯤꯗ꯭ꯔꯤ ꯍꯥꯏꯅ ꯅꯧꯅ ꯊꯣꯛꯈꯤꯕ ꯍꯟꯗꯛꯀ ꯊꯣꯛꯈꯤꯕ ꯏꯆꯥꯎꯗꯨꯒꯤ ꯃꯇꯥꯡꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯤꯅ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝꯁꯤꯒꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯗꯥꯏ ꯐꯥꯎꯕ ꯇꯨꯔꯦꯟ ꯆꯥꯎꯕꯗꯨꯕꯨꯗꯤ ꯇꯨꯔꯦꯟ ꯆꯥꯎꯅ ꯇꯧꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯨꯔꯦꯟꯅ ꯄꯥꯊꯣꯛꯄꯗ ꯐꯪꯗꯕ ꯃꯐꯝ ꯑꯇꯩ ꯃꯐꯝꯁꯨ ꯆꯥꯎꯕꯤ ꯃꯌꯥꯝ ꯑꯃꯗ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝ ꯅꯂꯥ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯊꯝꯕꯤꯌꯨ ꯃꯁꯤ ꯌꯥꯝ ꯐꯖꯕ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯣꯏꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯖꯥꯎꯗꯤ ꯂꯥꯏꯔꯗ ꯅꯣꯡ ꯈꯤꯇꯪ ꯇꯥꯕꯒꯀꯣ ꯗ꯭ꯔꯦꯟꯁꯤ ꯐꯠꯇꯕꯅ ꯃꯔꯝ ꯃꯇꯦꯛ ꯏꯁꯤꯡ ꯌꯥꯎꯕꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯖꯩꯕ ꯑꯩꯅ ꯃꯁꯤ ꯑꯍꯥꯟꯕ ꯃꯛꯇ ꯑꯩꯅ ꯈꯟꯖꯕ ꯑꯃꯁꯨ ꯂꯩꯖꯩ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯊꯥꯒꯠꯄꯤꯗꯅ ꯑꯩꯕꯨ ꯀꯥꯎꯟꯁꯤꯂꯔ ꯑꯃꯨꯛꯇꯪ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯑꯩ ꯑꯍꯥꯟꯕ ꯃꯛꯇ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯊꯝꯖꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜꯅꯤ ꯌꯥꯝ ꯇꯣꯏꯅ ꯊꯥ ꯌꯥꯝꯗ꯭ꯔꯕꯤꯗ ꯊꯥ 4-5 ꯃꯅꯨꯡꯗ ꯑꯣꯏꯔꯒꯁꯨ ꯑꯃꯨꯛꯇꯪꯗꯤ ꯆꯦꯛ ꯇꯧꯗꯅ ꯑꯩꯈꯣꯏ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯩꯅꯣꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯗ꯭ꯔꯦꯟꯁꯤ ꯐꯖꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯇꯣꯏꯅ ꯁꯦꯡꯇꯣꯛꯄꯔꯥ ꯀꯩꯅꯣ ꯑꯗꯒꯤ ꯇꯣꯏꯅ ꯁꯦꯡꯗꯣꯛꯑꯒꯗꯤ ꯑꯗꯒꯤ ꯄꯣꯖꯤꯇꯤቭ ꯑꯣꯏ ꯍꯥꯏꯔꯤꯕ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕꯁꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯕꯤꯔꯝꯕ ꯀꯥꯡꯕꯨꯅ ꯌꯥꯝ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯗꯕꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯖꯔꯤꯕ ꯁꯨꯒꯨꯝꯕ ꯈꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯌꯦꯡꯁꯤꯟꯕ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯛꯆꯤꯡꯗ ꯑꯣꯏꯔꯤꯕ ꯇ꯭ꯔꯥꯐꯤꯛ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯏꯁꯥꯁꯤ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯅ ꯊꯣꯛꯄꯤꯔꯛꯑꯒꯗꯤ ꯏꯁꯥꯒꯤ ꯋꯥꯔꯗꯀꯤ ꯃꯄꯨ ꯑꯣꯏꯕ ꯈꯛꯇ ꯅꯠꯇꯅ ꯀꯛꯆꯤꯡ ꯕꯖꯥꯔꯁꯤꯒꯤꯁꯨ ꯃꯄꯨ ꯑꯣꯏꯕꯒꯤ ꯃꯔꯛꯇ ꯑꯃ ꯌꯥꯎꯕꯤꯒꯗꯣꯏꯅꯤ ꯍꯥꯏꯖꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯁꯦ ꯃꯔꯨꯑꯣꯏꯅ ꯇ꯭ꯔꯥꯐꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔꯇꯪ ꯍꯥꯏꯕꯤꯌꯨ ꯇ꯭ꯔꯥꯐꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯑꯣꯏꯅ ꯁꯨꯝ ꯀꯩꯊꯦꯜꯗ ꯊꯣꯛꯄ ꯎꯖꯕꯗꯀꯣ ꯇ꯭ꯔꯥꯐꯤꯛꯁꯤꯡꯁꯤꯅ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯆꯠ ꯆꯠꯂꯒ ꯀꯣꯏꯇꯥꯟ ꯇꯥꯟꯕꯒꯨꯝꯕ ꯁꯨꯝ ꯎꯕ ꯑꯗꯒꯤ ꯏꯟꯖꯥꯡ ꯌꯣꯟꯐꯝꯁꯤꯅꯅꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯦꯛ ꯃꯆꯤ ꯈꯨꯗꯤꯡꯒꯤ ꯌꯣꯟꯗꯕ ꯌꯥꯗꯕꯅꯤꯅ ꯃꯣꯏꯁꯨ ꯌꯣꯟꯁꯤꯟꯕ ꯑꯁꯤꯗ ꯊꯦꯡꯖꯤꯟꯅꯕ ꯊꯨꯒꯥꯏꯕ ꯇꯨꯁꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩꯕ ꯃꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯌꯥꯔꯤꯈꯩ ꯃꯁꯤ ꯇ꯭ꯔꯥꯐꯤꯛꯁꯤ ꯃꯐꯝ 3ꯒꯨꯝꯕ ꯑꯩꯅ ꯄꯥꯝꯖꯕ ꯂꯩ ꯁꯤꯒꯤ ꯍꯦꯛ ꯊꯣꯛꯄ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯣꯂꯥꯏ ꯂꯝꯄꯥꯛꯀꯤ ꯅꯥꯀꯟꯁꯦ ꯁꯤꯗ ꯑꯃ ꯐꯖꯅ ꯊꯝꯕꯤꯕ ꯑꯗꯒꯤ ꯀꯣꯔꯅꯔ ꯐꯥꯔꯃꯥꯁꯤꯒꯤꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯁꯤ ꯃꯇꯝ ꯆꯥꯅ ꯃꯇꯝ ꯅꯥꯏꯅ ꯑꯗꯨꯝ ꯂꯦꯡꯗꯅ ꯊꯝꯕꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯣꯡ ꯂꯥꯟꯊꯣꯛꯈꯤꯕꯒꯤꯁꯦ ꯍꯦꯛ ꯀꯨꯝꯊꯈꯤꯕꯒꯤꯁꯦ ꯑꯁꯤꯗꯁꯨ ꯑꯃ ꯊꯝꯍꯟꯖꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯥꯟ ꯑꯁꯣꯝꯒꯤ ꯀꯩꯅꯣꯗ ꯁꯨꯝ ꯆꯠꯈꯤꯕꯁꯤꯗ ꯑꯃꯁꯨ ꯁꯨꯝ ꯑꯁ꯭ꯋꯥꯏꯗꯁꯨ ꯑꯃ ꯃꯆꯤ ꯑꯃ ꯅꯥꯏꯅ ꯑꯗꯨꯝ ꯊꯝꯕ ꯕꯖꯥꯔ ꯃꯅꯨꯡ ꯅꯠꯇꯕꯗꯗꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯕ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯕꯖꯥꯔ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯔꯤꯕꯁꯤ ꯀꯣꯔꯅꯔ ꯐꯥꯔꯃꯥꯁꯤ ꯌꯥꯝ ꯃꯦꯟ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯦꯔꯤꯌꯥꯅꯤ ꯍꯥꯔꯠ ꯑꯣꯐ ꯗ ꯁꯤꯇꯤꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯒꯤ ꯅꯥꯒꯣꯂꯥꯏ ꯃꯃꯥꯡꯁꯤꯁꯨ ꯍꯥꯔꯠ ꯑꯣꯐ ꯗ ꯁꯤꯇꯤꯅꯤ ꯍꯣꯏ ꯊꯣꯡ ꯋꯥꯡꯕꯁꯤꯕꯨꯗꯤ ꯈꯖꯤꯛꯇꯪ ꯂꯝꯁꯨ ꯈꯔ ꯄꯥꯛꯏ ꯑꯗꯩ ꯈꯖꯤꯛꯇꯪꯁꯨ ꯌꯥꯝ ꯀꯟꯅ ꯃꯇꯥꯏ ꯑꯣꯏꯕꯗꯤ ꯅꯠꯇꯦ ꯑꯣꯜꯃꯣꯁ ꯍꯥꯔꯠ ꯑꯣꯐ ꯗ ꯁꯤꯇꯤꯅꯤ ꯁꯤꯗꯩꯁꯨ ꯁꯤꯗꯩꯁꯤꯗ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤ ꯃꯥꯔꯀꯦꯠ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯈꯣꯡ ꯆꯠꯄ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯃꯈꯣꯏꯁꯤꯡꯁꯦ ꯁꯕꯁꯇꯣꯛ ꯇꯧꯍꯟꯗꯅ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯑꯗꯨꯅꯦ ꯑꯣꯚꯔꯕ꯭ꯔꯤꯖ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤꯁꯦ ꯀꯛꯆꯤꯡꯒꯤ ꯕꯖꯥꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯃ ꯅꯥꯏꯗꯕ ꯑꯣꯏꯅ ꯎꯖꯔꯦꯕ ꯍꯥꯏꯕꯗꯤ ꯃꯤ ꯑꯇꯩ ꯂꯝ ꯀꯩꯅꯣꯒ ꯀꯦꯟꯗ꯭ꯔ ꯑꯇꯩꯒꯤ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯋꯥꯡꯖꯤꯡꯕꯨ ꯑꯣꯏꯔꯣ ꯊꯧꯕꯥꯜ ꯑꯣꯏꯔꯣ ꯏꯝꯐꯥꯜꯗ ꯑꯣꯏꯔꯣ ꯇꯧꯔꯤꯕ ꯕꯖꯥꯔꯁꯤꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯦ ꯍꯧꯖꯤꯛ ꯑꯣꯏꯕꯁꯦ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯕꯖꯥꯔꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯝꯗꯣꯛ ꯁꯥꯟꯗꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯥꯎꯖꯩꯑꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯁꯤ ꯄꯥꯛꯊꯣꯛꯇꯕ ꯇꯥꯔꯒꯁꯨ ꯌꯥꯔꯤꯈꯩ ꯑꯣꯚꯔꯕ꯭ꯔꯤꯖꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯈꯤꯇꯪ ꯍꯥꯡꯒꯗ꯭ꯔꯥ ꯈꯜꯂꯦ ꯃꯣꯏ ꯇꯁꯦꯡꯕꯒꯤꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯀꯩꯅꯣ ꯈꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯈꯔꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯈꯟꯕꯁꯨ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯃꯁꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤ ꯀꯣꯟꯇ꯭ꯔꯦꯛꯇ ꯇꯧꯔꯒ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤ ꯃꯁꯤ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯤ ꯈꯔ ꯊꯝꯖꯔꯤꯕ ꯑꯗꯔ ꯗꯦꯟ ꯄꯨꯂꯤꯁꯁꯤꯡ ꯃꯔꯛꯇ ꯄꯨꯂꯤꯁ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯈꯔ ꯊꯝꯃꯦ ꯍꯥꯏꯕ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯈꯣꯏꯅ ꯒꯥꯔꯤꯁꯦ ꯃꯐꯝ ꯆꯥꯅ ꯈꯥꯝꯃꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯈꯣꯏꯅꯁꯨ ꯇꯧꯔꯤꯁꯦ
gari se mafam chana kham hai na te gari si ama kham si sida gari ama kham gani mafam chana kham gari kham mai pesa lobom to lo rani ada ma kham yo tanam ching gi doina ba nang gari se mafam chade mafam de kham sida kham ya ro hai na te ba man ne kana da mo gari gi masing adu ki masing gyan ma koi na adu ki masing gyan ba gari masing gi matu na koi pesa la ko doina hai ba ana hai pesa ro cha ba dong to u ba ma ama akwai ne kan jaba da ko akwai as a layman akwai sum mai di sai da stroke da miuna thinga jaba da adagi gari ma la kuma tam sai da adagi mi da moi personal lo changa ka pesa di lo cha kai ma khamo ha makwai da pire makwai da ta bodo ma to di gari makwai chana su khamal lo am su ma gi pesa se lo yo khamo gi pesa su lo ha ne ba adugi pot adu ma sai gi solution ni kamai na adu tang ka ma si su municipality na fajana yin chen ba da da ka o da na khale na ma lai ba pa na sing na mo ni councilor ro ja fa sa lo ko na ta si ma sing ji ka fajana yin chen da ka na su ma ma lai na si de ko kamai da si ge kamai da ka don to na mo na si ge na yam to ni su ma si yin chen madam so mamang so abet pande kre ko gilami pakto ko matanga obi mu sa ga di yam na pani adu obi sa bai si yamna budi phaba khongthang na mani adu madu buji ke ko gi yamna anakpada madu gi kana makti le do ma de adu bajar gi lambi pakto ko gi matang si da pakto kan ba mi yawi pakto ni do mi shaw ga do madam no mot kran tam mase gi mot di pakto pai se dum di phaba ko adu ga se gi mot di mase hji da wari ba film se di pakto ta bi da sai amarom da thaidu phom le ga di ka shilong gi ate te kai da jaga da khoi na sin pi wo ya mo se ta ja ro de adu ga so wai nam ai mot di hji wari ba film se di nakal amarom da salhan la ga taw ne phaba tra na khale hji wai ba bajar gi ga ne ya ji chau chau ne ta ba ni na pakto ka di lambi ya to oi ga dra ba ni de ma su phau se madam na se ko gi election thang bi bi se so ko ka tin taw su present ya bi wakhalon do bi ram ni ko su le je as a layman kaman man man le je se shi da ko na sagi punna hingmin bi amana mateng pang ga awat abad ko gi apa pada ta ka jin taw ra ga ko gi yana join ba apun ma khung ne ga chang ba gi mathau ma di tai ha jari ba sidai sida ko gi adumna bo chi ka bi kra ma tum sida ko sitting phambiram ni sitting khuri ma se ko na mayam da khangan ba sitting khuri ma se miyam ga kan ga ko gi transparency lai ba je ba dare man ma pan phau na u ya na bai da kari kari provision thamni kari media gi the image ki waro is ki boy ko adu mo ka ba so ba jam da ka wa na khan je na ha di apai gi ka no ma di assembly da di ya na si tangai ba da na dum taw le da na si da di apai gi taw da ba si am no ma je te ma si koi na kari khanari kari hainari apa ba bo ro phata ba bo ro ba bi mayam da khangan ba do mayam yo ne le ro ba ni na adu nam da ka wa na khali ma si adiga ko na mu thamanjani singa madam na bochi kabi regadi kama thogadi aina tawjagada step aina tawjagada thabak singse masini haidana agi yamjabida point manga khaktang ward committee ward ki waina ward priorities pi bata ward ki to kun to thabak khara gi manungda waina manga tradan khangat biraga kogi kaino gi mamangda bosi lakrim po thada ni mamangda banner gu mahadare mafam khada koi thamanjani masi matang kai habini masi hala bata ina ward development committee gi ko koi office si koi gi one number thida manga laidana ma uido gi we ba group ama lai ba masi sida moi gi aisu ina hanga ka na si karam bano da ka na moi si mana si phai gi kaino mana hai moi gi si adu gi thambane na hai ka na yam phajai staff pa na ga lai ba ko masi yam haidi thambaga sum moi phajana ran taw da ba moi na uye ba yam phajaba scheme ma di wara ngani hai na khanjai mun di hang jatre ba ko khara ga di phauje masi han motor masi sanchila ga sita lai ba no yi committee ward development committee wara ga tana jara ga masi kam taw ba kamai taw ga wi do gi ni hai ba se yam important wanda khanjara kan sida hamtang ngasi we phajana tang pai khajari ana khali phajana thamge khali aduga ni subadana aina mu khanjaba da kogi hana councilor member sing na tawiram ba thaba loichilam da ba mayam ma le ramani tana jaraga mokoina tawam da ba kari leiba kamai tawa na hara khana ga mokoina taw loininga ga matam di ten mani nga mo da ba haitare ko adu ma do ai tana jaraga yam thuba matam lo loichinba adu dai ne se na thami adu ga ahum su ba na mo kogi ahan sing ba senior citizen gi ba issue da ba moi ko si amna promote oyan ba hadi apai all age na taba apai kana khara thamjani aduga mari subadana apai hoji
ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯎꯏꯗꯣ ꯂꯨꯈꯥꯕꯤꯁꯤꯡꯅ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ ꯃꯔꯥꯏꯕꯛ ꯊꯤꯔ ꯃꯆꯥꯁꯤꯡ ꯀꯩꯅꯣ ꯇꯧꯔꯒ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯔꯤꯕꯁꯦ ꯁꯤꯗ ꯑꯩꯅ ꯍꯦꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯅꯤꯡꯕ ꯑꯃꯁꯨ ꯂꯩꯖꯔꯦ ꯊꯦꯡꯅꯕ ꯑꯩ ꯂꯩꯀꯥꯏꯁꯤꯡꯗ ꯃꯈꯣꯏꯅ ꯑꯋꯥꯕ ꯃꯌꯥꯝ ꯁꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯗ ꯂꯥꯛꯄ ꯑꯣꯏꯗꯅ ꯑꯗꯨꯗ ꯅꯠꯇꯕ ꯏꯁꯇꯦꯠ ꯒꯣꯔꯃꯦꯟꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯗ ꯌꯧꯔꯛꯇꯕ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯇꯩꯒ ꯇꯥꯟꯅꯖꯔꯒ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯁꯤꯡꯒ ꯇꯥꯟꯅꯖꯔꯒ ꯑꯩꯅ ꯃꯈꯣꯏꯁꯤꯡꯒꯤ ꯑꯋꯥ ꯑꯄꯥꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯌꯥꯝ ꯐꯦꯃꯤꯂꯤ ꯄꯦꯟꯁꯤꯟꯕꯨ ꯑꯣꯏꯔꯣ ꯋꯤꯗꯣ ꯄꯦꯟꯁꯤꯟꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯑꯝꯃꯒ ꯃꯥꯏ ꯅꯨꯄꯥ ꯁꯤꯕ ꯌꯥꯎꯔꯤꯑꯕ ꯑꯁꯤꯒꯨꯝꯕꯒꯤ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯦꯡꯅꯖꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯗ ꯕꯦꯅꯤꯐꯤꯠ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯊꯝꯖꯔꯤꯁꯤꯃ ꯀꯩꯅꯣꯁꯤꯡꯗ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯑꯃꯅ ꯑꯩꯒꯤ ꯋꯥꯔꯗꯁꯤꯗ ꯑꯩꯅ ꯊꯦꯡꯅꯖꯕ ꯑꯃ ꯂꯩ ꯑꯗ ꯃꯈꯣꯏꯅ ꯅꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯦꯟ ꯔꯣꯗꯁꯦ ꯂꯝꯕꯤꯁꯤ ꯅꯣꯡ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯀꯩꯅꯣ ꯀꯣꯂꯦꯖ ꯂꯩꯔꯦꯀꯣ ITI ꯃꯛꯇ ꯂꯩꯔꯦ ꯁꯣꯝꯗ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯕꯨꯡꯒ ꯄꯔꯦꯡ ꯍꯥꯏꯅ ꯈꯪꯅꯕ ꯋꯥꯔꯗꯁꯦ ꯂꯝꯕꯤꯁꯦ ꯃꯁꯤ ꯌꯥꯝ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯔꯛꯄ ꯁꯤꯗꯒꯤꯅ ꯂꯝꯕꯤꯁꯨ ꯐꯠꯇꯕ ꯋꯥꯔꯤ ꯀꯩꯅꯣꯐꯥꯎ ꯌꯧꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯅꯝꯕꯔ 3ꯒꯤ ꯃꯅꯨꯡꯁꯤꯗꯁꯨ ꯗ꯭ꯔꯦꯟ ꯆꯠꯍꯧꯗꯕ ꯃꯇꯦꯛ ꯈꯤꯇꯪꯁꯨ ꯂꯩ ꯑꯁꯤꯁꯨ ꯃꯁꯤꯁꯨ ꯌꯥꯝꯅ ꯈꯟꯖꯩ ꯌꯥꯝ ꯇꯣꯏꯅ ꯈꯟꯖꯕ ꯐꯥꯎꯋꯦ ꯑꯩꯅ ꯃꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ MLAꯁꯤꯡꯒ ꯑꯗꯒꯤ ꯇꯥꯟꯅꯖꯔꯒ ꯍꯥꯏꯇꯥꯔꯦ ꯀꯩꯗꯧꯕ ꯍꯥꯏꯗꯤ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤ MLA ꯑꯅꯤꯅꯦꯕ ꯀꯛꯆꯤꯡꯗ ꯂꯩꯔꯤꯁꯦ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔ ꯍꯥꯏꯕ ꯑꯃ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯃ MLA ꯑꯅꯤꯁꯤꯗ ꯑꯩꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯕꯨ ꯑꯩꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗꯤ ꯑꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯃꯇꯝꯗꯤ ꯐꯖꯅ ꯑꯝꯇ ꯂꯣꯏꯁꯤꯟꯖꯔꯝꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯌꯥꯝ ꯑꯆꯦꯠꯄ ꯋꯥꯈꯜꯅꯤ ꯇꯧꯕꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯦꯗꯥꯝꯅ ꯍꯥꯏꯕꯤꯔꯤꯁꯤ ꯋꯥꯔꯗ ꯅꯝꯕꯔ 7ꯒꯤ ꯑꯦꯔꯤꯌꯥ ꯑꯣꯏꯔꯝꯒꯅꯤ ꯑꯣꯏꯕꯨꯗꯤ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯐꯥꯎꯉꯩ ꯂꯥꯟꯁꯜꯂꯛꯑꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤ ꯔꯣꯗ ꯃꯌꯥꯏꯗ ꯑꯩꯈꯣꯏ ꯃꯃꯥꯡ ꯍꯧꯕꯗꯅ ꯋꯥꯔꯗ ꯅꯝꯕꯔ 7 ꯑꯣꯏꯔꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯋꯥꯔꯗ ꯅꯝꯕꯔ 3ꯗ ꯂꯥꯛꯀꯗꯣꯏꯅꯦ ꯍꯣꯏ ꯍꯥꯏꯖꯔꯤꯕ ꯂꯥꯛꯇꯣꯏꯕ ꯑꯁꯤꯒꯤ ꯃꯔꯛꯁꯤꯒꯤ ꯃꯈꯩꯁꯤ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯉꯩ ꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯝꯕꯤꯁꯤꯗ ꯈꯤꯇꯪ ꯋꯥꯅ ꯎꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯤ ꯇꯥꯟꯅꯖꯔꯒ ꯃꯁꯤꯃꯗꯪ ꯑꯩ ꯋꯥꯔꯗ ꯅꯝꯕꯔ 3ꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯁꯦꯝꯍꯧꯗꯕ ꯑꯗꯨꯗ ꯗ꯭ꯔꯦꯟ ꯃꯇꯦꯛ ꯈꯤꯇꯪ ꯋꯥꯠꯂꯝꯃꯦ ꯅꯥꯎꯔꯦꯝꯒꯤꯗꯨꯗ ꯃꯇꯦꯛ ꯈꯤꯇꯪꯒ ꯃꯁꯤꯃꯒꯇꯪ ꯑꯩ ꯇꯧꯖꯒꯦꯅ ꯁꯤꯐꯥꯎꯉꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯟꯖꯔꯤ ꯁꯣꯝꯒꯤ ꯃꯦꯗꯥꯝꯒꯤ ꯁꯤꯝꯕꯣꯜꯁꯤ ꯀꯔꯤꯅꯣ ꯀꯦꯟꯗꯜꯅꯦ ꯀꯦꯟꯗꯜꯅꯤ ꯀꯅꯥꯒꯨꯝꯕꯅ ꯇꯤꯚꯤ ꯑꯣꯏꯕꯁꯨ ꯌꯥꯎꯏ ꯀꯦꯟꯗꯜ ꯑꯣꯏꯕ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯀꯦꯟꯗꯜꯁꯤ ꯃꯈꯣꯏꯅ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯀꯩꯅꯣꯅ ꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯊꯣꯔꯤꯇꯤꯅ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯈꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯏꯁꯥꯅ ꯈꯟꯖꯕꯅꯦ ꯀꯦꯟꯗꯜ ꯑꯣꯏꯅ ꯇꯧꯅꯤꯡꯕꯒꯤ ꯃꯔꯝꯁꯤ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯖꯁ ꯂꯥꯏꯛ ꯗꯦꯠ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯀꯦꯟꯗꯜ ꯑꯣꯏꯅ ꯇꯧꯕꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯄꯣꯄꯨꯂꯔ ꯑꯣꯏꯅ ꯁꯨꯝ ꯃꯌꯥꯝꯁꯤ ꯁꯨꯝ ꯌꯦꯡꯕꯗ ꯀꯦꯟꯗꯜꯁꯤꯅ ꯈꯔ ꯂꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯑꯩꯅ ꯑꯃꯨꯛꯁꯨ ꯈꯟꯖꯩ ꯀꯦꯟꯗꯜ ꯂꯩꯕꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯎꯕꯗ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯀꯦꯟꯗꯜꯁꯦ ꯑꯩꯈꯣꯏꯅ ꯆꯨꯈꯠꯄ ꯃꯇꯝꯗ ꯃꯉꯥꯜ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯃꯉꯥꯜ ꯑꯃ ꯄꯤꯔꯀꯥꯟꯗ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯐꯥꯎꯔꯀꯥꯟꯗ ꯑꯩ ꯀꯦꯟꯗꯜꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁꯤꯝꯕꯣꯜꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯟꯖꯈꯤꯕꯅꯦ ꯀꯦꯟꯗꯜꯗꯤ ꯃꯉꯥꯜ ꯄꯤꯔꯒ ꯃꯁꯥꯗꯤ ꯁꯨꯝ ꯇꯨꯝꯁꯤꯟꯈꯤꯗꯣꯏꯅꯦ ꯍꯥꯏꯖꯔꯤꯕ ꯃꯉꯥꯜꯗꯨꯅꯅꯤ ꯇꯧꯈꯤꯗꯣꯏꯁꯤꯗꯤ ꯏꯁꯥꯗꯤ ꯁꯨꯝ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯦꯕꯥꯗ ꯄꯨꯟꯁꯤ ꯀꯠꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯌꯥꯎꯕꯤꯕꯁꯤ ꯃꯔꯝꯗꯤ ꯀꯦꯟꯗꯜꯅ ꯇꯧꯔꯤꯁꯤ ꯃꯉꯥꯜ ꯄꯤꯔꯝꯃꯒ ꯁꯨꯝ ꯇꯨꯡꯉꯤꯕꯅꯤ ꯍꯥꯏꯖꯔꯤꯕ ꯍꯣꯏ ꯃꯉꯥꯔꯛ ꯁꯨꯕ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯥꯎꯟꯁꯤꯂꯔꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯂꯦꯞꯆꯔꯤꯕ ꯑꯩꯍꯥꯛꯅ ꯋꯥꯔꯗ ꯅꯝꯕꯔ 3ꯗ ꯂꯩꯕꯤꯔꯤꯕ ꯏꯄꯥ ꯏꯄꯟ ꯏꯃꯥ ꯏꯕꯦꯟ ꯃꯔꯨꯞ ꯃꯄꯥꯡ ꯂꯥꯏꯔꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯍꯥꯛꯅ ꯌꯨꯝꯊꯣꯡ ꯆꯠꯇꯨꯅ ꯋꯥꯔꯗꯀꯤ ꯄꯤꯈꯥ ꯅꯤꯕ ꯂꯥꯛꯆꯕꯗ ꯊꯦꯡꯅꯍꯧꯖꯗꯕ ꯄꯨꯛꯅꯤꯡ ꯄꯥꯎꯃꯤꯟꯅꯖꯕ ꯉꯝꯖꯍꯧꯗꯕ ꯈꯨꯗꯤꯡꯃꯛ ꯏꯃꯦꯖꯀꯤ ꯊꯣꯡꯗ ꯉꯁꯤ ꯑꯩꯍꯥꯛꯅ ꯕꯣꯔꯗꯀꯤ ꯄꯤꯈꯥ ꯃꯌꯥꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯕꯣꯔꯗꯀꯤ ꯄꯤꯈꯥ ꯐꯤꯒꯥꯎ ꯁꯥꯟꯅ ꯌꯥꯖꯔꯤ ꯑꯩꯒꯤ ꯃꯔꯀꯥꯗꯤ ꯀꯦꯟꯗꯜ ꯌꯦꯛꯄ ꯃꯔꯀꯥꯅꯤ ꯀꯦꯟꯗꯜ ꯌꯦꯛꯄ ꯃꯔꯀꯥꯗꯨꯗ ꯃꯌꯥꯝꯒꯤ ꯁꯤꯜ ꯑꯃꯃꯝꯗꯪ ꯅꯝꯕꯤꯗꯨꯅ ꯑꯩꯍꯥꯛꯄꯨ ꯆꯍꯤ 5ꯒꯤ ꯄꯥꯈꯣꯜꯂꯣꯏ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯑꯩꯍꯥꯛꯄꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯃꯇꯪ ꯐꯪꯍꯟꯕꯤꯌꯨ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯐꯥꯎꯟꯗꯦꯁꯟ ꯑꯃꯁꯨꯡ ꯏꯃꯦꯖ ꯇꯤꯚꯤꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯃꯤꯔꯦꯞꯄꯨ ꯈꯪꯕꯤꯌꯨ ꯍꯥꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯉꯥꯛꯇꯪ ꯂꯥꯛꯄꯤꯗꯅ ꯑꯗꯣꯝꯒꯤ ꯋꯥꯍꯩ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯈꯔꯗꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯅꯅ ꯑꯗꯣꯝꯕꯨ ꯑꯐꯕ ꯃꯣꯠ ꯄꯤꯕꯤꯁꯅꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ